Kurumjari, ELITETV ki test of cartoon ki mahau meng tabiri bisingu han matara mokchari. Baru nga si infala kunga pause singi cartoon singda cartoonist na kari hainin liba kari phomung liba kari wakal khalang liba haibadu meyam sonong thamjage. Aham lokho jage Shanghai Express ki onthok pani da sida. Onthok pani da haiba cartoon sing kyam phajaba kana mangyu Modi man bangba akoi Jinping man bangga China gi. Adune ada China gi Jinping man basna haibdune. Aidi nang si yamna hal loirabe khalure Sahi kuntra manga oirabadi aina nongmandagi yamna hallina ana ada Modi mamen kume hai bujao chin thibagi kanabasu laibani Mahabharat ki lanphamda judiciary na machin thibadagi guru drone hapang ngamobani natradi ngamoina yam phajaba bhamni haji sahi henba hendabagi prime minister lokthok taba magi haignar ko matamduda sahi chenabagi matang ama lakpa haitare adu zaidunni akoi ngasagi cartoonist thamaise China gi Jinping hani madi toroga aduna aidi nang se ahal yamna oiraboi khalure sahi kuntra nga oiradi aina nangwandagi yamna halina na adani ma kumaido hai bujao chin thibai kana busu leibani Mahabharat ki lanphamda judiciary na machin thibadagi guru drone harpang ngamhobani natradi ngamoina isu yamna wahan thok leiba cartoon ne thamjage matangda leisna khoi chana leba ki loiredana haibni loiredana si yengbiyu matai manaw sida wari chana bane adu pass na haire job card surubadu wabra hairaga suktuklaga sauduna karigino ada maini pide khume saudadi photo namlaga hankro hairena si job card ki matang se khoi kadai thabak suri no aduna sudabdi ayadaba adubu suda su yabagi haju se khoi gi photo namaga thadoknaba ki paw khra leibani adudani base tora kandani cartoonist thamai se job card surubadu wabra hairaga suktuklaga sauduna karigino na 100 days gi khoi gi tabak piba sahi amada kaisi yamna phajaba hodokibne adubu akhoi dozer ga loader ga sinraga adum jennabagi bhab tobo khotpa yam leigre adunani adane saududi photo namlaga hankhro hairena sisu yam phajaba wan toleba cartoon thamjage mathang leisina ponapom gi balo he sini balo he sidi yengbiu nongai baibam jawre tampaki ga chingi ga ani gi sanabagi role angkhagi matang dani asida sinne ulisi minority tribe ta majority na hokibani adugi lani and hairakpaneba adang sagi majority kangmudana aikoina minority ST onbada karigi thinglibana yam phajaba khoi ST onaba high court na recommend pikiba madugi rally chatpa adu atopa chingdana madu irang thokidraga chura chambuda kamaina thokiba absi haji loina thigat pada thokada maktani evidence loi leba ngaktani documents video photograph lonma videography loi leba ngaktani aduna haji leriba situation kari no haibadu matangda yamna phajana kari gi tori irang no kamaina tawno do utpa yam phajaba wan thok leba cartoon en thamjage patangda leisina khoilan pawgi as loire haibadoni ada khoi gi neta gi aina haibado neru topi manmo uppe kuta paijama tawre aduga mama sida mana haibani sudana sabagi training ama hodok bachacharuge imana ada mama sne haidorak pada pakchaida ibungo nang sena am phajabani dun sudana chabagi training ama hodok bachacharuge na hoji se sudana chaba yaba ade mayam haina bodo machum jaba ga haina kari machum no adi mapang jaba ga haina bani ono adugi film do lebudu da sigi thamaku bodone ba sudana chabagi training ama hodok bachacharuge imana haidorak pada pakchaida ibungo na haibani yam phajaba sisu wan tholeba cartoon en thamjage mathang leisina khoi narom tholanggi hawa do leirang do haiduni adana marup ani khak mamanani khawai sanamni bhut yamna tamnare haini mapanga tholor si tawna ada masna kha amasna khume paisa paidradi bhut na su tamne de haibani na ajigi mayam je bhut ki sankhai thumkhai gi kari gi bhut ki paisa paiba kangbu dudani changdoi se paisa paida ba kangbu ri changoi adugi yamna phajaba adugi wan tholeba cartoon en thamjage mathangda leisina khoi People's Chronicle gi Motli Mandena adeda steda mai ni pisna haibani mai koraga khabar pa leba sini daddy quite you better quite I can't believe even now nang to quit to haiba daddy quit you better quit nang thado quit to haiba I can't believe even now I haju thajadreba now minority wins
over absolute majority group bana and hajikti ekhogi minority kangbu sina khoi majority kangbu sitagi thoiba ngamena haidi lan se tori mayam singni haji lambi sembagi kari tawgi mayam sa dagi donor dagi yengchelu kamai tawno khopno kaina haidi mayam singse sijai jane aduna kaim kana nang to quit tawro hajikti majority kaim kana dre minority noino mai pak ngame aduna to quit tawro lorapagi seni am phajaba ban tholeba cartoon ne thamjage ana ngasigidi do mele tv ki test of cartoon gi mahau matanga solution jere meng tabiri bo sing momo kana khuram jawole na kanene be thni jiri pine biris